Nauna thong saba haudrabadi December anidagi Imphal Ukrul lambi thingzilagani committee PMGSY gi makada iril turen gi huidrom amadi sekta lanaba saba thong December ama fawagi manungda loisindaba tabak haudrabadi December anidagi Imphal Ukrul lambi KB lambi thingbai khongjang hauragani haina bridge construction demand committee iriliver huidrom sekta gi convener yongkai bambo sana paumi singda phongdokre ngasi saba horamlaga loisindana leiriba thong asigi manakta paumi singa unabada bosana makhatana hai PMGSY phase 11 B2 Lisingani tara tare tangina lisingani tara nipani makada saba RCC bridge ase komza lisingani tara mapandagi saba haurakibani Maintenance ki senpham yauna kaithokraba thong asigi noma thong asiga nomata urep oyung taminakhiba itham nungoi gi thong di sahi anirong gi mamangdagi lanba haukhre huidrom sekta gi thong asina machi lengena leire nauna sarakliba thong asigi manakta leiriba hanagi suspension bridge ka hena phibam sokpana lanthok lansin tawbada khudongthiba thokadara mipainare haikhi Social media Contentner shingna tawgataba amadi tawroidaba singi matangda niyam semnaba legak takhangankre lebag asigi Supreme Court of India na social media Contentner shingna tawgataba amadi tawroidaba sing adu Kanglon amagi makada sathanaba lakliba chayon marigi manungda chapchaba Kanglon ama semnaba central government takhangankre matam asida social media gi oiba sapu ama lebak mayamda yamna sauna piriba asiga mari lenena ngarang Supreme Court of India da chacharkiba hearing amada Solicitor Tertiary Mahetana Freedom of Speech leire haiduna su lebak asibu mase tana thugaiba yaba wafam phongdokpadi aran boygani haina phongdokhe hearing adu Chief Justice Suryakantna miyoi ama hekta social media da channel natragana page ama hangbagi ayaba pirabasu makoina makoigi medium aduda sandurakliba content aduna lebak asida akaiba kaya tholaknabagi masak oirabasu lebak asigi leiriba law asina makoigi matakta action amata lokhatpa ngamdabagi fibamda leiri haina phongdokhi hearing aduda Chief Justice Suryakantna Central Government of India gi maikaida lepliba Tertiary Mehta da lebak asida leiriba SC/ST amasung differently able persons singda aranba thawang sing chataba miyoi singda lebak asigi leiriba lona chairak pibagum social media da aranba wafam phongdoktuna lebak asida tangdu leita daba fibam laknaba honariba social media containers singda chairak piba yabagi ain ama sembagi matau taba leire haina supungdoki hearing aduda Supreme Court of India gi makedigi lebak asida leiriba social media platform singda social media containers singna niyam amagi makada makoi masagi leiriba channel amadi social media page singda content sing thadokpagi kangon ama lakliba sayol Marigi manungda tangai fadana central government ki maikaidigi semgadabani haina mari leinaba authority da raita ki Kanglon Kaina Hostel boarding Hanglibasing khudakta tokadabani lengakna susana Kanglon semgadabani AMS Kanglon Kaina Hostel boarding Hanglibasing ki mathakta akanma mijeng changlagani haibaga loinana lengakna hiram asida athubada mijeng changkuna chap chaba Kanglon ama semgadabani haina apunba irepakki Mahairoi Singh Panglup Manipur AMS Education and Academic Affairs Secretary Nandita ngasipam na phungdurakli Lup asigi Mahairoi Sangda Paumi Singa unaba amada Nandita na hai Manipur gi education sector asina hawgalakliba Mahairoi Singgi architect oina tungi yumbi kya semgodoribani asigumba tungi yumbi semgodoriba education sector asida lanai hostel boarding toriba singna Kanglon Kaina masing thingamdana hostel boarding kya chalaidakli mama mapa oiba singna su masa singbu afaba mahai masing tamnaba amadi mahai masing tamlingaida wakhal soithoktanaba haiduna afaba hostel boarding sing khanduna thamnari adubu laibak tibadi inkhalakliba mahairoi nupi masa amadi nupa masa puna building amata thaminaba haibasi yamna risk lei haiba miyamna khangnaraba wafamni loinana thoganingdaba pamdaba thokdok kaya mamang thakta thokhibagi oina pausu leiri yumjau amada khara hangle haiduna natragana asanba ka khara wairaba oina bara oina wairaga Kanglon gi wangmada ngahak ki yanabagi mongda hostel boarding hangbagi thawong sing asi Mahairoi Singbu lalon pot oina uba makalamane haina lawi mahakna hai building ama rent tawraga hostel boarding na makada
hanghallaga mathakna ka khaiduna bara oina thamjinba mafam kaya amasu yauri asigumba thong sing ase ngasigi lengak asina yengsindana leiri athubu matamda education sector ga mari leinaba department na akan mijeng changuna chapsaba chana kanglon ama semgadabani Mama mapa oibasing asu icha ichu sengbo hostel boarding that thamdringai mangjaunana isana legadoriba mafam adugi fibam sing hana yengsinbiu hostel boarding hanglibasing na thagi income kidamakta khallaga boarding chalaiba khudakta lekwadabani kanglon kaina mathong khangdana hanglamba hostel boarding singi mathakta akanba mijeng changbaga loinana leibak miyam galoinana athingba kaya thamlakpagi firep phawba lauragani haiki Nepal gi anauba senjekta India gi lamakoi gi ne haiba map yarakre Nepal gi Central Bank na nauna puthokpa lupa sama chatpi gi senjekta India gi lamakoi gi ne haina claim tawba map yarakre Kalapani Lipukhe amasum Limi Paya Rudana chingba yanariba lamgi saruk sing Nepal gi ne haina claim tawba map adu anauba senjekta hablakibani Yenariba lamasi gi matangda Nepal na ahan boina chahi manga gi mamangda claim torakpa laikhrabani Nepal gi anauba map adu senjek ki mayai thangba sarukta hapli hiramasi gi matangda Nepal Bank Nepal Rashtra Bank NRB gi spokesperson Guru Prasad Paudel na phaiki lenga ki warep matung ina anauba lupa sama zatpi gi senjekta map adu yawhanbani China gi banknote printing and minting corporation na Namba lupa sama chatpigi anauba senyek million chahum rom leibak aduda sijinnaba haure kumja lisingani kunda Indiana genariba lamgi saruk sing asi yawba anauba map ama fongkraba matungda Nepal na su samanaba moongda hairiba lamgi saruk sing adu makoi gine haina utpa map ama fonglakkhibani hairi Private University sing pangling the link khatna rakpada Supreme Court fawnga kre Private University sing kam down na salaibage link khatpano haibagi report pikhalangnaba Supreme Court na khangan kre Lebaga sigi tongan mafam sing da matau karamna Private University pangling the link khatlibano haibagi matangda mapung faba affidavit ama pikhalangnaba Supreme Court na Central Government State Union Territory amade University Grant Commission UGC da khangan kre affidavit aduda private non-government amasung deemed to be university sing matau karamna link khatpage kari khudong saba fangbage amasung mathau tawbagi moong karino haibadu mayek sengna palakadabani hairi mama mapa oiba singna masa singbu selsang na private university kayada mahai tamhanbagi chanabi amal leiraklingai gi cherakta Supreme Court ki wafam asi phungdurakpani Noida da laiba Amity University da tambi ISR Jain Kaubi Mahairoi amana mahaki maming official record ta onthokpina ba haijarakpada ayaba piraktabadagi Supreme Court jaraklaba matungda court na private university singda mijengchang ba haurakibani Supreme Court na mari lainaba singda thakiba notice ta palliba maru oiba wafamdi hairiba private university asi matau kamdauna linkhatkibano mari lainaba authority na matau karamna private university linkhatnabagi ayaba piribano Private University na kari karamba khudong saba fangbage habisni tongan ba state amadi union territory singda lairiba private university sing kanana linkhatlibano haibadugi matangda sumarik sumba report ama pikhalang na bakhangan ke University Grant Commission da pikiba yathang amada court na haike University ama linkhatpada kari karamba masak mathum sing mathau tabagi haibadu mayek sengna khanghalakadabani private university singna fangleba khudong sabadu ki matangda su mapung faba report ama UGC ge chairman masa mangna pikhalang na ba court na yathang pikhe UGC gi oina university singda mairoi sing mingchan baga mari lainana semkiba kanglon adu private university singda su sapchana chanarabra matik saba staff sing mathau tawhanbra haibadu su mayek sengna khanghalakadabani hairi private university ayamana sendong su tandaba manghandana chalaibagi moongda advertise toriba si tasengna asumba wafamla haibadu Khangalakadabani hairiba wafam sing ase Union Cabinet Secretary State amadi Union Territory pumnamakki Chief Secretary Singh amasung UGC ge Chairman masa mangna affidavit amada mayek seng na paukum pirakadabani atay atopa makhataba official sing na mahut chilaga paukum pirakpa yaroi haina mayek seng na khangalakli December marida Russian President Vladimir Putin India da lakadore kunhumdoi suba
India Russia Annual Summit saruk yanabagidamagta December 3-5 fauba Russian President Putin India da lakani haina Ministry of External Affairs na phongdokre. Prime Minister Narendra Modi na invite tawkhibagi matung inna Russia gi lusingba adu New Delhi da laknabagi ayaba pirakibani. Kremlin gi maikaidagi su Putin na India da chatpagi wafam ase sumbani haina phongdokhi. Ministry of External Affairs ke statement amana haike Prime Minister Narendra Modi na chebau pirakhibagi matungina kulumdoi suba India Russian Annual Chapota saruk yanabagidamagta President Putin na New Delhi da chatnabagi thorang tawre. Numinini gi khongsada sida President Putin na Prime Minister Narendra Modi unaduna India amadi Russia ani gi marakta thamnariba mari gi matangda wari sanagadari.